ꯈꯪꯉꯕ ꯍꯧꯖꯤꯛ ꯂꯥꯟ ꯆꯍꯤ ꯑꯃꯒ ꯊꯥ ꯀꯌꯥꯅꯣ ꯍꯦꯜꯂ ꯑꯁꯤꯐꯥꯎꯗ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯏ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯗꯨꯐꯥꯎ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯣ ꯅꯣꯏꯅ ꯑꯥꯔꯃꯤ ꯑꯣꯏꯔꯒ ꯁꯤꯐꯥꯏ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯀꯔꯤꯕꯨ ꯉꯥꯛꯇꯧꯔꯤꯒꯦ ꯑꯁ ꯉꯁꯤꯗꯤ ꯊꯋꯥꯏꯁꯦ ꯍꯥꯏꯒꯠꯇꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯂꯥꯏ ꯑꯝꯇꯪ ꯊꯥꯖꯒꯦꯀꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡꯁꯦ ꯗꯣꯛꯇꯔ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯗ ꯊꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯗꯣꯛꯇꯔ ꯑꯣꯟ ꯗ꯭ꯌꯨꯇꯤꯁꯦ ꯊꯥꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯔꯛꯄ ꯕꯟꯅ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯦ ꯑꯝꯇ ꯂꯧꯕꯤꯌꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯧꯅꯤ ꯍꯥꯏꯕꯗꯨꯅ ꯃꯥꯗꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟ ꯗ꯭ꯌꯨꯇꯤ ꯒꯥꯔꯤꯗꯣ ꯈꯨꯗꯛꯇ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯅꯪꯍꯧꯗ꯭ꯔꯕꯅꯤꯅ ꯊꯦꯠꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯕꯟ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨꯒ ꯉꯔꯥꯡꯁꯦ ꯆꯌꯦꯠꯅꯕ ꯈꯔ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯇꯦꯡꯒꯣꯟꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯗ ꯂꯧꯕ ꯆꯠꯂꯒ ꯃꯥꯏ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝꯗꯨꯗ ꯊꯥꯗꯕꯤꯔꯝꯃꯦ ꯃꯐꯝ ꯑꯦꯛꯖꯦꯛ ꯀꯩꯀꯥ ꯀꯩꯝ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯗ ꯉꯁꯥꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯤ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯥꯎꯅꯤꯡꯉꯤꯁꯦꯀꯣ ꯉꯔꯥꯡ ꯕꯟ ꯇꯧꯗꯅ ꯃꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯟꯒꯦ ꯒꯥꯔꯤ ꯊꯨꯒꯥꯏꯔꯦ ꯃꯤ ꯁꯣꯛꯑꯦꯀꯣ ꯑꯗꯨꯒ ꯉꯁꯤ ꯃꯣꯏ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦ ꯃꯣꯏ ꯑꯅꯤꯗꯣ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦꯕꯀꯣ ꯃꯤ ꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯑꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯔꯒꯦꯕ ꯒꯙꯥ ꯀꯧꯋꯦꯕ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯅ ꯒꯙꯥ ꯍꯥꯏꯈ꯭ꯔꯤꯗꯣ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ प्रजाꯅ ꯒꯙꯥ ꯍꯥꯏꯔꯤꯗꯣ ꯅꯣꯏ ꯒꯙꯥꯅꯦꯕ ꯉꯁꯤꯗꯤ ꯌꯥꯖꯔꯣꯕ ꯒꯙꯥ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯀꯦ ꯅꯣꯏ ꯉꯁꯥꯏ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕꯅꯤ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯗꯦꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯕ ꯂꯥꯛꯏꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯑꯗꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯆꯦꯟꯕ ꯈꯣꯠꯄ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯁꯦ ꯏꯝꯐꯥꯜ ꯋꯦꯁ ꯍꯥꯏꯅ ꯊꯥꯏ ꯍꯥꯏꯌꯦꯕ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯏꯝꯐꯥꯜ ꯋꯦꯁ ꯍꯥꯏꯅ ꯊꯥꯔꯤꯕꯁꯦ ꯁꯤꯗ ꯅꯣꯏꯅ ꯑꯗꯨꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯁꯦ ꯀꯗꯣꯝꯗꯅꯣꯗ ꯃꯤꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯅꯣꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯒꯨꯒꯜ ꯃꯦꯞꯇ ꯊꯥꯔꯒ ꯒꯨꯒꯜ ꯃꯦꯞꯇꯒꯤ ꯊꯥꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯁꯦꯛꯃꯥꯏꯗ ꯆꯠꯂꯦ ꯁꯦꯛꯃꯥꯏꯗꯒꯤ ꯑꯃꯨꯛ ꯀꯪꯂꯥꯇꯣꯝꯕꯤꯗꯒꯤ ꯃꯣꯔꯕꯨꯡꯗꯒꯤ ꯀꯩꯅꯣꯗ ꯆꯪꯉꯦꯕ ꯀꯥꯡꯄꯣꯛꯄꯤꯗ ꯆꯪꯉꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯣꯏꯒꯤ ꯀꯣꯛꯇꯣ ꯀꯔꯤ ꯀꯣꯛꯅꯣ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯨꯔꯤꯕ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯤꯕ ꯅꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯃꯩ ꯊꯥꯗꯣꯛꯑꯣꯕ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯣꯕ ꯈꯪꯉꯕ ꯍꯧꯖꯤꯛ ꯂꯥꯟ ꯆꯍꯤ ꯑꯃꯒ ꯊꯥ ꯀꯌꯥꯅꯣ ꯍꯦꯜꯂ ꯑꯁꯤꯐꯥꯎꯗ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯏ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯑꯗꯨꯐꯥꯎ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯣ ꯅꯣꯏꯅ ꯑꯥꯔꯃꯤ ꯑꯣꯏꯔꯒ ꯁꯤꯐꯥꯏ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯀꯔꯤꯕꯨ ꯉꯥꯛꯇꯧꯔꯤꯒꯦ ꯀꯣ ꯉꯔꯥꯡ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯉꯣꯟꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯏꯌꯥꯝꯕ ꯔꯣꯕꯤꯟꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯡꯈꯤꯕꯗꯣ ꯄꯨꯡ 2 ꯐꯥꯎꯅ ꯊꯤꯔꯤꯗꯣ ꯃꯣꯏꯒꯤ ꯇꯨꯝꯄꯣꯠꯇꯦ ꯑꯦꯕ꯭ꯔꯤ ꯑꯁ꯭ꯋꯥꯏꯗ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤꯅ ꯃꯣꯏꯗ ꯐꯣꯟ ꯇꯧꯔꯛꯇꯅ ꯂꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯀꯟꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯟꯅꯦꯁꯦꯁꯔꯤꯗ ꯋꯥꯍꯜꯂꯦꯕ ꯒꯥꯔꯤ ꯊꯥꯎ ꯇꯤꯡꯍꯜꯂꯤ ꯀꯣꯏꯆꯠ ꯆꯠꯄ ꯋꯥꯍꯜꯂꯤ ꯑꯗꯒꯤ ꯌꯦꯡꯉꯣ ꯂꯩꯕꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯅꯣꯏ ꯊꯤꯕ ꯑꯣꯏꯅ ꯇꯧ ꯂꯩꯔꯦꯕ ꯉꯁꯤꯐꯥꯎꯗ ꯀꯣꯀꯤ ꯑꯃꯇ ꯒꯥꯔꯤ ꯊꯧꯔꯒ ꯒꯨꯒꯜ ꯃꯦꯞ ꯊꯥꯔꯒ ꯏꯝꯐꯥꯜ ꯇꯥꯟ ꯂꯥꯛꯈꯤꯕ꯭ꯔꯥꯕ ꯅꯣꯏ ꯅꯁꯥꯒꯤ ꯅꯥꯀꯣꯛꯇꯣ ꯑꯝꯇ ꯁꯤꯖꯤꯟꯅꯧꯕ ꯑꯗꯣ ꯑꯗꯒꯤ ꯕꯟ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯅ ꯕꯟ ꯇꯧꯔꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯃꯥꯏꯀꯩ ꯃꯌꯥꯝ ꯍꯥꯏꯖꯤꯟꯅꯔꯦ ꯕꯟ ꯇꯧꯕ ꯃꯌꯥꯝ ꯃꯔꯛꯇ ꯌꯨꯃꯣꯟ ꯋꯥ ꯅꯝꯕ ꯌꯥꯔꯦ ꯅꯊꯤꯕꯣꯡ ꯅꯤꯁꯥ ꯆꯥꯔꯗꯤꯅꯦ ꯕꯟ ꯇꯧꯕ ꯌꯥꯎꯒꯅꯣꯕ ꯈꯪꯉꯕ ꯃꯤꯉꯣꯟꯗꯅꯦ ꯑꯌꯦꯠꯄ ꯑꯣꯏꯍꯜꯂꯦꯕ ꯕꯟ ꯇꯧꯗꯩ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯆꯨꯝꯃꯦ ꯇꯧ ꯌꯥꯏ ꯌꯥꯅꯤꯡꯗꯕꯗꯣ ꯅꯣꯏꯒꯤ ꯔꯥꯏꯠꯅꯤ ꯐꯣꯡꯗꯣꯛꯎ ꯀꯣ ꯑꯩ ꯅꯤꯁꯥ ꯈꯥꯏꯕꯩ ꯇꯥꯏꯞꯇ ꯕꯟ ꯇꯧꯕ ꯊꯣꯔꯛꯀꯅꯣꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅ ꯐꯪꯗꯧꯔꯤꯒꯦ ꯕꯟ ꯇꯧꯒꯗꯧꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯅꯦ ꯅꯣꯏꯒꯅꯦ ꯕꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯔꯛꯇꯅꯦ ꯅꯨꯡꯁꯤꯅꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯎꯡꯈꯠꯅꯕꯀꯣ ꯃꯩꯇꯩ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯕ ꯑꯣꯏꯊꯣꯛꯍꯜꯂꯦꯕ ꯃꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯏ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯄꯥꯎꯗ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯁꯤ ꯀꯃꯥꯏꯅ ꯈꯪꯗꯅ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯦ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯥ ꯀꯥꯏ ꯂꯩꯔꯨꯒꯦꯕ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ 11, 12ꯀꯤ ꯑꯉꯥꯡꯅꯤ ꯈꯪꯖꯗꯦ ꯄꯉꯥꯎ ꯉꯥꯎꯔ ꯄꯪꯆꯠ ꯆꯠꯂ ꯂꯩꯖꯕꯅꯤ ꯇꯨꯏꯁꯟ ꯆꯠꯆꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦꯕ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯦꯃꯟꯖꯤꯠꯀ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒ ꯂꯩꯈꯤꯗ꯭ꯔꯤꯗꯣ ꯃꯣꯏꯗꯤ ꯆꯍꯤ ꯄꯦꯠ ꯂꯧꯔꯤꯕ ꯑꯉꯥꯡꯅꯦ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯌꯥꯏ ꯂꯥꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯅꯦ ꯅꯣꯏꯗꯤ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯇꯧꯔꯕꯅꯤ ꯂꯥꯟꯁꯦ ꯑꯁꯤꯐꯥꯎꯗ ꯅꯣꯏ ꯀꯗꯥꯏ ꯆꯠꯄ ꯌꯥꯏ ꯀꯗꯥꯏ ꯆꯠꯄ ꯌꯥꯗꯦ ꯈꯪꯗꯦꯕ ꯑꯗꯨ ꯀꯔꯝꯕ ꯒꯙꯥꯅꯣ ꯁꯤꯗ ꯑꯊꯧꯕꯅꯦ ꯀꯥꯏꯅ ꯏꯁꯩꯒ ꯍꯥꯞꯆꯤꯟꯗꯅ ꯊꯥꯖꯤꯜꯂꯤꯗꯨꯅ ꯒꯙꯥꯗꯕꯨ ꯑꯊꯧꯕ ꯆꯤꯡꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯊꯪꯗ ꯑꯦꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯁ꯭ꯋꯥꯏꯗ ꯁꯦꯛꯃꯥꯏꯗ ꯂꯥꯛꯑ ꯉꯁꯤꯐꯥꯎ ꯃꯥꯡꯉꯤ ꯃꯌꯥꯝꯁꯦ ꯇꯤꯀꯦꯠ ꯅꯠꯇꯦ ꯁꯦꯛꯃꯥꯏ ꯂꯥꯛꯑ ꯃꯊꯤꯕꯣꯡ ꯌꯨ ꯊꯛꯄ ꯌꯨ ꯊꯛꯑꯒꯅꯦ ꯑꯩ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯣꯔꯕꯨꯡꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯀꯣ ꯑꯁ ꯀꯪꯂꯥꯇꯣꯝꯕꯤꯒꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯔꯒꯅꯦ ꯄꯪꯊꯧ ꯊꯧꯕ ꯉꯥꯎꯔꯀꯥꯟꯗ ꯃꯊꯪ ꯍꯦꯛ ꯊꯦꯡꯅꯔꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯟꯕꯩ ꯋꯥ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯐꯨꯔꯗꯧꯅꯦ ꯑꯗꯨꯝ ꯕराꯕꯔ ꯑꯗꯨꯝ ꯁꯤꯗ ꯀꯅꯥ ꯀꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯁꯤ ꯏꯌꯥꯝꯕ ꯔꯣꯕꯤꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯝ ꯊꯤꯅ ꯃꯤꯉꯣꯟꯗ ꯗꯤꯁꯇꯔꯕꯦꯟꯁ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ
ꯃꯊꯪꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯄꯣꯁ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯒꯦꯔꯥ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯨꯃꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯖꯟ ꯁꯦꯡꯃꯥꯏ ꯂꯥꯟꯖꯟ ꯆꯪꯉꯤꯁꯦ ꯄꯨꯟꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯜꯂꯒꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯔꯥꯃꯩ ꯇꯦꯡꯒꯣꯟꯅ ꯄꯨꯟꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯁꯨꯝꯕ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯄꯨꯜꯂꯒꯗꯤ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯤꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯟꯅꯖꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯄꯪꯆꯠ ꯆꯠꯂꯦꯕ ꯄꯪꯁꯤ ꯁꯤꯔꯦꯕ ꯁꯦꯡꯃꯥꯏ ꯆꯪꯗ ꯃꯥꯡꯈ꯭ꯔꯤꯁꯦ ꯁꯤꯅ ꯀꯌꯥ ꯁꯨꯔꯦ ꯄ꯭ꯔꯖꯥꯗ ꯀꯌꯥꯝ ꯋꯥꯍꯜꯂꯦ ꯌꯦꯡꯉꯣ ꯀꯣ ꯒꯙꯥꯒꯤ ꯄꯣꯠꯇꯤ ꯇꯧꯔꯣꯖꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯣ ꯀꯗꯥꯏꯗꯅꯣꯝ ꯁꯤꯖꯤꯟꯅꯗꯤ ꯍꯧꯖꯤꯛ ꯒꯨꯒꯜ ꯃꯦꯞꯁꯦ ꯅꯍꯥꯟꯗꯒꯤ ꯍꯥꯏ ꯂꯩꯔꯝꯅꯤ ꯒꯨꯒꯜ ꯃꯦꯞꯁꯦ ꯃꯣꯏꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯦꯛ ꯇꯧꯔꯤꯔꯥ ꯑꯣꯟꯊꯣꯛꯏꯔꯥ ꯀꯔꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯊꯣꯛꯑꯣꯏꯗꯕ ꯂꯣꯀꯦꯁꯟ ꯇꯞꯇꯥ ꯊꯣꯛꯑꯦ ꯒꯨꯒꯜ ꯃꯦꯞꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯔꯥꯞꯄ ꯊꯧꯕꯤꯔꯅꯨ ꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯪꯉꯣ ꯀꯣ ꯍꯪꯕꯗ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯦ ꯀꯀꯥ ꯃꯥꯃ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯁꯤ ꯖꯒꯥꯁꯤꯗꯅꯦ ꯑꯗꯣ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯕ ꯀꯩ ꯀꯥꯏꯒꯦꯕ ꯍꯪꯉ ꯊꯧꯒꯗꯧꯅꯦ ꯒꯥꯔꯤꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯃꯐꯝ ꯔꯦꯗ ꯖꯣꯟ ꯑꯩꯈꯣই ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯆꯪꯕ ꯌꯥꯕ ꯌꯥꯗꯕ ꯆꯪꯈ꯭ꯔꯗꯤ ꯍꯜꯂꯛꯑꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯪꯉꯣ ꯃꯁꯥꯒꯤ ꯀꯩꯅꯣ ꯑꯃ ꯂꯥꯟ ꯌꯥꯎꯕ ꯂꯥꯟ ꯀꯥꯞꯄ ꯆꯠꯄ ꯆꯠꯇꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯪ ꯅꯁꯥꯒꯤ ꯍꯤꯡꯉꯤꯕ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯑꯦꯁ ꯑꯦ ꯁꯤꯇꯤꯖꯦꯟ ꯑꯦꯁ ꯑꯦ ꯀꯟꯁꯔꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯅꯪ ꯂꯥꯟꯁꯤꯗ ꯆꯩꯊꯦꯡ ꯐꯪꯉꯕ ꯅꯆꯤꯟ ꯏꯅꯥꯎ ꯀꯩꯀꯥ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯂꯣꯏꯅꯔꯝꯒꯅꯤꯀꯣ ꯅꯣꯏ ꯍꯪꯉꯣ ꯃꯣꯏꯗꯁꯨ ꯍꯪꯉꯣ ꯅꯣꯏ ꯀꯗꯣꯝꯗꯩ ꯆꯦꯜꯂꯛꯄꯅꯣ ꯅꯣꯏ ꯀꯗꯥꯏꯗꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯝꯅ ꯁꯤ ꯍꯪꯉꯣꯕ sida akhoi na sumai na video macha sema thagatkani post ini share mari nga den chatloi ko iseng chengai ge aduga leisabi macham na karim na ko mafi maron na tai jadna ko ning nik tana khotana to budi share ge lising ama hen pai ni ko like ka comment ge loi bini adu informative oiba post kanam share tonginde share ju tonginde tan ju tana de hangju hangde pangchang janga pangsi si bani tongnari je sida ngang gi doi laibak phab na bu thabu thadore ko mathang dadi asumba angao phai gi kok yauk daba gadha